Lamdam asigi tongan ba yellow fruit singi apun ma Meepham amang asi palace compound leba sumang lila sangle na pangthokhrei lamdam asida khundaminari ba yellow fruit sing amato oina ponsinduna iramdam asi thugaina na bahotna riba singi mathakta chapchaba para ama tambigani haina Federation of Haomee gi president sapam chajadumani na akan mawafam thamnakli Federation of Haomee na sinduna pangthokiba Meepham aduda lamdam asigi tongan ba yellow fruit kun manga aimol anal chiru chothe inpui kabui Karam, Khoibu, Koireng, Kom, Lamkang, Liangmei, Mau, Maram, Maring, Mitei, Monsang, Moyon, Pongmei, Purum, Rongmei, Tangkul, Tarau, Tangal, Amadi, Jemegi, Miyoi Kayana Sarugya K, Meepham Maduga Mari Lenana, Federation of Haomee gi President Sapamcha Jadumanina Hai, Idaibag Iram the Masida. Tarakliba lan ase aikoina punna thengnadrabadi mai pakpa ngamloi haibase Federation of Haomee gi wakalone tampak khaktana Manipur oibe yaroi ching amadi tampulaga Manipur oigedabane lamdam asigi yellow fruit kun manga ase amato oina pulaga warep ama lauraga iramdam Manipur ase kanana pathaurang paikhatpane India amadi Manipur lengakta aikoina thajaba leite hauzik lamdam asida thokliba wathok sing asida lengakna kariyamata thawoidana leire asigumba phibam asida lamdam asida khundaminariba yellow fruit sing amato oina punshinduna Manipur thugaina bohotna rakliba singi mathakta chapchaba para tambigani haina mahakna makhata ki Lamdam sida leriba yellow mi kunni punjala kanda ai goi punna thengna bagi jong to warip lo chamangi ai khurji pairiba Manipur thugai na hona riba makhoi gi mafamda Manipur yellow mi khuding man chap chaba pham ma thamakanda ai goi chap chaba ai khoi gi demand ma tarokanda pressure ma pirikanda I pak lemdam se ningkha tamba lepak ama orami habidugi sab saba akhoi thodang no ma sab saba pot mai khoi un honagani akhoi mitei khakta thengna roi tangkhut khakta thengna roi maram khakta maring khakta thengna roi akhoi lengmei khakta thengna gadam nate akhoi khuding punjala kanda mapani ga haijale ba ku gi sing ma thi bi thoktai Manipur thugai dar me damta makhoi da thugai bi yaro habagi sab saba akhoi gi poto akhoi moida khun thinbada khut thilaka takpa dana tara makhoi aso para ama tambigine hai bo pamchima ai thamjagi Meepham adugi manung chana lamdam asigi yellow fruit sing amato oina pulle haiba utna khongchat ama sumang lila sanglen ge akoi bada chatki we are united and never separated aikoi pulle amuk hana kainararoi amadi lam asi aikoi gini punna ngakmina gani haiba banner sing sezinatuna amadi apunbagi kholau kaya lauduna chatki ba khongchat aduda lamdam asigi yellow fruit ki miyoi kya na sarugya ke khongchat adu chatlaba matung KNO ge president PS Haukip amadi ZRE ge president Thanglan Pau Guite ge Sing Mai Thake, Nasigi Meepham aduda Federation of Haomee gi President Sapam Chajadumani, Kabui Union Manipur gi President Dr. K. Hirakabui, Jeliangrong Union AMN gi Vice President Adim Panmei, Liangmei Naga KR gi President Matthew Chunbo, Ringkamai, KTVO gi President Mangte Haupukom, Purum Rem Council gi General Secretary Ajay Purum, Karam Tribe Union Gay President Tomba Karam Nachingbana Lamdam Asigi Yellow Furukun Mangagi Luchingba Singna Sarugya Ki.